Hello, ꯑꯩꯒꯤ ꯃꯤꯡ ꯁꯨꯆꯤ ꯂꯥꯏꯁ꯭ꯔꯝ ꯑꯩꯒꯤ YouTube ꯆꯦꯅꯦꯜꯗ ꯆꯪꯗꯨꯅ ꯑꯃꯨꯛꯀ ꯍꯟꯅ ꯚꯤꯗꯤꯑꯣ ꯑꯁꯤꯕꯨ ꯌꯦꯡꯕꯤꯕꯒꯤꯗꯃꯛꯇ ꯃꯌꯥꯝꯕꯨ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣ ꯑꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯁ꯭ꯀꯤꯟ ꯇꯥꯏꯞꯁꯦ ꯀꯔꯝ ꯍꯥꯏꯅ ꯈꯪꯒꯅꯤ ꯍꯥꯏꯕꯒꯤ ꯃꯇꯥꯡꯗꯅꯤ ꯑꯩꯈꯣꯏꯅ ꯃꯇꯝ ꯄꯨꯝꯕꯗ ꯁ꯭ꯀꯤꯟꯁꯦ ꯐꯅꯕꯒꯤꯗꯃꯛꯇ ꯀꯔꯤꯒꯨꯝꯕ ꯅꯠꯇ꯭ꯔꯒ ꯀꯔꯤꯒꯨꯝꯕ ꯑꯃꯗꯤ ꯑꯗꯨꯝ ꯁꯤꯖꯤꯟꯅꯩ ꯍꯥꯏꯕꯗꯤ whitening ꯑꯣꯏꯒꯦꯔꯥ anti aging ꯑꯣꯏꯒꯦꯔꯥ anti acne ꯑꯣꯏꯒꯦꯔꯥ product ꯃꯈꯜ ꯁꯤꯖꯤꯟꯅꯩ ꯑꯩꯈꯣꯏꯅ ꯁ꯭ꯀꯤꯟ ꯀꯦꯌꯔꯗ ꯁ꯭ꯀꯤꯟꯁꯦ ꯐꯅꯕꯒꯤꯗꯃꯛꯇ ꯑꯗꯨꯒ ꯈꯔ ꯑꯃꯅ ꯑꯃꯨꯛ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯁꯤꯒꯤ ꯄꯣꯠꯁꯦ ꯁꯤꯖꯤꯟꯅꯕꯗꯒꯤ ꯑꯩꯒꯤ ꯁ꯭ꯀꯤꯟꯁꯦ ꯐꯖꯔꯦ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯁꯨ ꯑꯗꯨꯒꯤ ꯄꯣꯠꯇꯣ ꯁꯤꯖꯤꯟꯅꯅꯤꯡꯉꯦ ꯍꯥꯏꯗꯤ ꯁ꯭ꯀꯤꯟꯁꯦ ꯐꯖꯅꯤꯡꯕꯅꯤꯅ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯄꯣꯠꯇꯣ ꯂꯩꯔꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯁꯤꯖꯤꯟꯅꯔꯀꯥꯟꯗ ꯑꯩꯈꯣꯏꯗ ꯐꯔꯛꯄꯒꯤ ꯃꯍꯨꯠꯇ ꯍꯦꯟꯅ ꯑꯗꯨꯝ ꯑꯩꯈꯣꯏꯗ ꯎꯔꯤꯡ ꯊꯣꯛꯂꯛꯄ ꯅꯠꯇ꯭ꯔꯒ ꯑꯦꯂꯔꯖꯤꯛ ꯑꯣꯏꯔꯛꯄ ꯅꯠꯇ꯭ꯔꯒ ꯑꯦꯅꯤ ꯁ꯭ꯀꯤꯟ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯥꯛꯄꯁꯨ ꯌꯥꯎꯋꯤ ꯀꯩꯒꯤꯅꯣꯗ ꯁꯤꯖꯤꯟꯅꯔꯤꯕ ꯃꯤꯗꯨꯒꯤ ꯁ꯭ꯀꯤꯟ ꯇꯥꯏꯞꯇꯨꯒ ꯑꯩꯒꯤ ꯁ꯭ꯀꯤꯟ ꯇꯥꯏꯞꯇꯨꯒ ꯈꯦꯠꯅꯕꯅꯤꯅ ꯄ꯭ꯔꯣꯗꯛꯇꯣ ꯆꯥꯅꯔꯛꯇꯕꯗꯒꯤ ꯔꯤꯌꯦꯛ ꯇꯧꯔꯛꯄꯅꯦ ꯑꯗꯨꯅ ꯃꯇꯝ ꯄꯨꯝꯕꯗ ꯑꯩꯈꯣꯏꯅ ꯄꯣꯠ ꯑꯃ ꯁꯤꯖꯤꯟꯅꯕ ꯃꯇꯝꯗ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯐꯩ ꯍꯥꯏꯔꯒꯁꯨ ꯁꯤꯒꯤ ꯄꯣꯠꯁꯦ ꯑꯩꯉꯣꯟꯗ ꯆꯥꯟꯅꯒꯗ꯭ꯔꯥ ꯍꯥꯏꯔꯤꯕ ꯃꯤꯁꯤꯒꯤ ꯁ꯭ꯀꯤꯟ ꯇꯥꯏꯞꯁꯤꯒ ꯑꯩꯒꯤ ꯁ꯭ꯀꯤꯟ ꯇꯥꯏꯞꯁꯤꯒ ꯃꯥꯟꯅꯕ꯭ꯔꯥ ꯍꯥꯏꯕꯁꯤꯁꯨ ꯈꯪꯕ ꯌꯥꯝꯅ ꯗꯔꯀꯥꯔ ꯂꯩ ꯑꯗꯨꯅ ꯍꯧꯖꯤꯛꯀꯤ ꯃꯇꯝꯁꯤꯗ ꯑꯩꯈꯣꯏꯅ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯃꯥꯔꯀꯦꯠꯇ ꯄ꯭ꯔꯣꯗꯛꯠꯁ ꯃꯌꯥꯝ ꯑꯃ ꯂꯩꯈ꯭ꯔꯦ ꯑꯗꯨꯅ ꯀꯔꯝꯕ ꯃꯈꯜꯒꯤ ꯄꯣꯠ ꯂꯩꯒꯅꯤ ꯀꯔꯝꯕ ꯃꯈꯜꯒꯤ ꯄ꯭ꯔꯣꯗꯛꯠ ꯁꯤꯖꯤꯟꯅꯔꯒ ꯑꯩꯒꯤ ꯁ꯭ꯀꯤꯟꯁꯤꯗ ꯆꯥꯟꯅꯒꯅꯤ ꯍꯥꯏꯕ ꯄ꯭ꯔꯣꯗꯛꯇꯣ ꯊꯤꯕ ꯗꯔꯀꯥꯔ ꯂꯩꯔꯦ ꯑꯗꯨꯅ ꯍꯧꯖꯤꯛ ꯃꯈꯥ ꯇꯥꯅ ꯁ꯭ꯀꯤꯟꯒꯤ ꯃꯇꯥꯡꯗ ꯅꯩꯅꯔꯁꯤ ꯑꯩꯈꯣꯏꯒꯤ ꯁ꯭ꯀꯤꯟꯁꯤꯗꯩꯁꯤꯗ ꯌꯥꯝꯅ ꯃꯔꯨꯑꯣꯏꯕ ꯐꯦꯛꯇꯔꯁ ꯈꯔ ꯌꯥꯎꯔꯤ ꯁ꯭ꯀꯤꯟꯁꯤꯗ ꯑꯦꯐꯦꯛ ꯇꯧꯕꯒꯤ ꯑꯩꯈꯣꯏꯒꯤ ꯁ꯭ꯀꯤꯟꯒꯤ ꯁ꯭ꯇꯦꯇꯁꯁꯤ ꯈꯪꯕ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯗꯔꯀꯥꯔ ꯂꯩ ꯑꯩꯈꯣꯏꯒꯤ ꯁ꯭ꯀꯤꯟꯒꯤ ꯕꯦꯔꯤꯌꯔꯁꯤꯅ ꯑꯩꯈꯣꯏꯒꯤ ꯁ꯭ꯀꯤꯟꯁꯦ ꯃꯄꯥꯟꯒꯤ ꯊꯣꯛꯂꯛꯏꯕ ꯄꯣꯂꯨꯁꯟ ꯑꯗꯒꯤ ꯑꯇꯣꯞꯄ ꯑꯦꯛꯁꯇꯔꯅꯦꯜ ꯐꯦꯛꯇꯔ ꯃꯌꯥꯝꯁꯤꯗꯒꯤ ꯃꯥꯅ ꯄ꯭ꯔꯣꯇꯦꯛ ꯇꯧꯔꯤꯅꯦ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯁ꯭ꯀꯤꯟꯁꯤꯗꯁꯨ ꯑꯇꯣꯞꯄ ꯄꯣꯠ ꯃꯌꯥꯝ ꯑꯃ ꯌꯥꯎꯔꯤ ꯏꯁꯝ ꯁꯝꯅ ꯍꯥꯏꯔꯕꯗ ꯑꯣꯏꯜ ꯋꯥꯇꯔ ꯑꯗꯒꯤꯗꯤ ꯅꯦꯆꯔꯦꯜ ꯃꯣꯏꯆꯔꯥꯏꯖꯤꯡ ꯐꯦꯛꯇꯔ ꯌꯥꯎꯔꯤ ꯑꯣꯏꯜꯁꯤꯅ ꯑꯩꯈꯣꯏꯒꯤ ꯃꯁꯥꯒꯤ ꯁ꯭ꯀꯤꯟꯗ ꯑꯩꯈꯣꯏꯅꯁꯄꯜꯅꯦꯁ ꯄꯤ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯅ ꯃꯨꯚꯃꯦꯟ ꯇꯧꯕ ꯌꯥꯍꯟꯕ ꯍꯥꯏꯇꯥꯔꯦ ꯁꯝꯅ ꯍꯥꯏꯔꯕꯗ ꯑꯩꯈꯣꯏꯅ ꯈꯨꯗꯣꯞ ꯑꯃ ꯁꯤꯖꯟꯕ ꯃꯇꯝꯗ ꯅꯠꯇ꯭ꯔꯒ ꯈꯨꯖꯤ ꯑꯃ ꯁꯤꯕ ꯃꯇꯝꯗ ꯇꯥꯏꯠ ꯑꯣꯏꯔꯀꯥꯟꯗ ꯑꯩꯈꯣꯏꯅ ꯊꯥꯎ ꯇꯩꯔꯀꯥꯟꯗ ꯈꯨꯖꯤꯗꯨ ꯁꯤꯕ ꯃꯇꯝꯗ ꯁꯠ ꯂꯥꯎꯅ ꯆꯪꯈꯤꯕꯗꯣ ꯀꯩꯒꯤꯅꯣꯗ ꯃꯥꯒꯤ ꯃꯨꯚꯃꯦꯟ ꯇꯧꯕ ꯗ꯭ꯔꯥꯏ ꯑꯣꯏꯔꯒꯗꯤ ꯀꯩꯒꯨꯝꯕ ꯁ꯭ꯀꯤꯟꯗꯨꯅ ꯈꯔ ꯀꯪꯉꯒ ꯂꯩꯔꯒꯗꯤ ꯄꯜꯂꯤꯗꯅꯀꯣ ꯄꯣꯠꯁꯦ ꯇꯩꯕ ꯃꯇꯝꯗ ꯆꯪꯕ ꯉꯝꯗꯦꯕ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯊꯥꯎꯒꯨꯝꯕ ꯇꯩꯔꯀꯥꯟꯗ ꯏꯔꯥꯏ ꯂꯥꯏꯅ ꯆꯪꯈꯤꯕꯗꯣ ꯑꯗꯨꯃꯥꯏꯅ ꯑꯣꯏꯜ ꯌꯥꯎꯕ ꯑꯩꯈꯣꯏꯒꯤ ꯁ꯭ꯀꯤꯟꯁꯤꯗ ꯑꯣꯏꯜꯁꯦ ꯄ꯭ꯔꯖꯦꯟꯠ ꯇꯧꯋꯦ ꯅꯦꯆꯔꯦꯂꯤ ꯑꯗꯨ ꯇꯧꯕꯅꯤꯅ ꯁꯄꯜꯅꯦꯁꯁꯦ ꯄꯤ ꯁ꯭ꯀꯤꯟꯁꯤꯗ ꯑꯣꯏꯜꯁꯤꯅ ꯏꯁꯤꯡꯁꯦ ꯑꯩꯈꯣꯏꯒꯤ ꯁ꯭ꯀꯤꯟꯗ ꯌꯥꯎꯋꯦ ꯀꯩꯒꯤꯅꯣꯗ ꯌꯥꯎꯔꯤꯕ ꯏꯁꯤꯡꯁꯤꯅ ꯑꯩꯈꯣꯏꯒꯤ ꯁ꯭ꯀꯤꯟꯗ ꯑꯦꯂꯥꯁꯇꯤꯁꯤꯇꯤ ꯄꯤ ꯍꯥꯏꯗꯤ ꯆꯤꯡꯊꯣꯛ ꯆꯤꯡꯁꯤꯟ ꯌꯥꯕ ꯍꯥꯏꯇꯥꯔꯦ ꯏꯁꯝ ꯁꯝꯅ ꯍꯥꯏꯔꯕ ꯁ꯭ꯀꯤꯟꯒꯤ ꯑꯦꯂꯥꯁꯇꯤꯁꯤꯇꯤꯁꯦ ꯋꯥꯇꯔꯁꯤꯅ ꯄꯤꯌꯦ ꯑꯩꯈꯣꯏꯒꯤ ꯁ꯭ꯀꯤꯟꯗ ꯑꯗꯨꯒ ꯅꯦꯆꯔꯦꯜ ꯃꯣꯏꯆꯔꯥꯏꯖꯤꯡ ꯐꯦꯛꯇꯔꯁꯤꯅ ꯑꯩꯈꯣꯏꯒꯤ ꯁ꯭ꯀꯤꯟꯗ ꯍꯥꯏꯗ꯭ꯔꯦꯁꯟ ꯄꯤ ꯍꯥꯏꯗ꯭ꯔꯦꯁꯟ ꯍꯥꯏꯗꯤ ꯏꯁꯤꯡꯁꯦ ꯃꯥꯅ ꯍꯥꯏꯗꯤ ꯌꯥꯔꯤꯃꯈꯩ ꯀꯪꯍꯟꯗꯕꯤꯗ ꯂꯩꯍꯟꯕꯗꯣ ꯃꯁꯥꯒꯤ ꯃꯔꯦꯛ ꯃꯍꯥꯎ ꯊꯣꯛꯍꯟꯕ ꯍꯥꯏꯇꯥꯔꯦ ꯁꯤꯒꯤ ꯃꯔꯛꯁꯤꯗꯩꯁꯤꯗ imbalance ꯑꯣꯏꯔꯛꯄ ꯃꯇꯝꯗ ꯑꯃꯅ ꯋꯥꯠꯄ ꯅꯠꯇ꯭ꯔꯒ ꯑꯃꯅ ꯍꯦꯜꯂꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯁ꯭ꯀꯤꯟꯁꯦ ꯃꯁꯥ ꯃꯊꯟꯇ ꯐꯥꯏꯠ ꯇꯧꯔꯛꯑꯦ ꯍꯥꯏꯗꯤ ꯕꯦꯂꯦꯟꯁꯇꯣ ꯄꯨꯅꯕ ꯑꯗꯨ ꯕꯦꯂꯦꯟꯁꯇꯣ ꯇꯧꯅꯕ ꯍꯣꯠꯅꯔꯛꯄꯗ ꯑꯣꯏꯜꯅ ꯍꯦꯜꯂꯛꯄ ꯅꯠꯇ꯭ꯔꯒ ꯋꯥꯇꯔꯅ ꯍꯦꯜꯂꯛꯄ ꯁꯨꯃꯥꯏꯅ ꯍꯦꯜꯂꯛꯄ ꯃꯇꯝꯗ ꯑꯃ ꯅꯠꯇ꯭ꯔꯒ ꯑꯃꯅ ꯍꯦꯜꯂꯛꯑꯒ imbalance ꯑꯣꯏꯔꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯁ꯭ꯀꯤꯟꯁꯤꯅ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯦ ꯊꯣꯛꯂꯛꯄꯅꯦ ꯑꯇꯣꯞꯄ ꯁꯤꯒꯤꯁꯤꯅ ꯑꯩꯈꯣꯏꯒꯤ ꯁ꯭ꯀꯤꯟꯁꯤꯗꯩꯁꯤꯗ ꯀꯔꯤ ꯑꯣꯏꯔꯤꯕ ꯁ꯭ꯀꯤꯟꯒꯤ ꯁ꯭ꯇꯦꯇꯁꯁꯤ ꯀꯔꯤꯅೋ ꯍꯥꯏꯅ ꯈꯪꯕꯒꯤ ꯃꯇꯥꯡꯗꯅꯤ ꯑꯗꯨꯒ ꯃꯊꯪ ꯑꯁꯤꯅ ꯑꯩꯈꯣꯏꯅ ꯈꯪꯒꯗꯧꯔꯤꯁꯤꯅ ꯑꯇꯣꯞꯄ ꯃꯔꯝ ꯈꯔ ꯂꯩꯔꯤ ꯑꯩꯈꯣꯏ ꯁ꯭ꯀꯤన్ ꯇꯥꯏꯞꯁꯤ ꯈꯪꯅꯕ ꯍꯣꯠꯅꯕꯗ ꯌꯥꯝꯅ ꯃꯔꯨꯑꯣꯏꯕ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯁ꯭ꯀꯤꯟꯁꯤꯁꯨ ꯑꯇꯣꯞꯄ ꯃꯈꯜ ꯀꯌꯥꯃꯨꯛꯀꯤ ꯃꯔꯝꯗꯒꯤ ꯑꯍꯣꯡꯕ ꯂꯥꯛꯑꯦ ꯁꯝꯅ ꯍꯥꯏꯔꯕꯗ ꯁꯤꯖꯅꯦꯜ ꯆꯦꯟꯖ ꯁꯥꯔꯛꯄꯗꯒꯤ ꯅꯠꯇ꯭ꯔꯒ ꯏꯪꯉꯛꯄꯗꯒꯤ ꯑꯩꯈꯣꯏꯅ ꯌꯥꯝ ꯁꯥꯕ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯍꯨꯃꯥꯡ ꯁꯧꯕ ꯃꯇꯝꯗ ꯁ꯭ꯀꯤꯟꯁꯦ ꯑꯅꯝꯕꯅ ꯀꯥꯂꯦꯟꯗ ꯃꯔꯦꯛ ꯌꯥꯝꯅ ꯊꯣꯛꯑꯦ ꯑꯩꯈꯣꯏꯒꯤ ꯁ꯭ꯀꯤꯟꯁꯦ ꯑꯗꯨꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯁ꯭ꯀꯤꯟꯁꯦ ꯑꯩꯈꯣꯏꯅ ꯑꯣꯏꯂꯤ ꯑꯣꯏꯔꯦꯅ ꯈꯜꯂꯦ ꯑꯗꯨꯒ ꯏꯪꯊꯝꯊꯥꯒꯤ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯏꯪꯓꯜꯂꯛꯄꯅꯤꯅ ꯑꯩꯈꯣꯏꯒꯤ ꯁ꯭ꯀꯤꯟꯁꯦ ꯌꯥꯝꯅ ꯗ꯭ꯔꯥꯏ ꯑꯣꯏꯔꯒ ꯈꯔ ꯀꯪꯉꯒ ꯂꯩꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯁ꯭ꯀꯤꯟꯁꯦ ꯗ꯭ꯔꯥꯏ ꯑꯣꯏꯌꯦꯅ ꯈꯪꯉꯤ ꯑꯗꯨꯅ ꯁꯤꯖꯅꯦꯜ ꯆꯦꯟꯖꯁꯤꯁꯨ ꯌꯥꯝꯅ ꯃꯔꯨꯑꯣꯏꯕ ꯃꯔꯝ ꯑꯃꯅꯤ ꯑꯩꯈꯣꯏꯒꯤ ꯁ꯭ꯀꯤꯟ ꯇꯥꯏꯞꯁꯤ ꯍꯣꯡꯉꯛꯄꯒꯤ ꯁꯤ ꯅꯝꯕꯔ 1 ꯑꯅꯤꯁꯨꯕꯗ ꯑꯟꯗꯔ ꯃꯦꯗꯤꯀꯦꯁꯟꯗ ꯂꯩꯕ ꯍꯥꯏꯗꯤ ꯀꯅꯥꯒꯨꯝꯕ ꯈꯔꯅ ꯀꯔꯤꯒꯨꯝꯕ ꯍꯤꯗꯥꯛ ꯈꯔ ꯂꯩ ꯑꯗꯨ ꯆꯥꯕꯗꯒꯤ ꯑꯩꯈꯣꯏꯒꯤ ꯁ꯭ꯀꯤꯟꯗ ꯆꯦꯟꯖꯦꯁ ꯂꯥꯛꯄ ꯍꯥꯏꯇꯥꯔꯦ ꯑꯟꯗꯔ ꯃꯦꯗꯤꯀꯦꯁꯟꯗ ꯂꯩꯕ ꯀꯥꯟꯗ ꯑꯍꯨꯝꯁꯨꯕ ꯑꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯄꯣꯂꯨꯁꯟꯗ ꯅꯠꯇ꯭ꯔꯒ ꯑꯃꯣꯠ ꯑꯀꯥꯏꯗ ꯌꯥꯝꯅ ꯑꯦꯛꯁꯄꯣꯖ ꯇꯧꯕ ꯁ꯭ꯀꯤꯟꯗꯣ ꯑꯩꯈꯣꯏꯒꯤ ꯁ꯭ꯀꯤꯟꯁꯦ ꯌꯥꯝꯅ ꯗ꯭ꯔꯥꯏ ꯑꯣꯏꯔꯛꯄ ꯑꯗꯨꯗꯨꯒ ꯌꯥꯝ ꯇꯣꯏꯅ ꯑꯩꯈꯣꯏꯒꯤ ꯄꯣꯂꯨꯁꯟꯗ ꯅꯠꯇ꯭ꯔꯒ ꯑꯃꯣꯠ ꯑꯀꯥꯏꯗ ꯑꯩꯈꯣꯏꯒꯤ ꯁ꯭ꯀꯤꯟꯁꯦ ꯑꯦꯛꯁꯄꯣꯖ ꯇꯧꯕ ꯃꯇꯝꯗ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯒꯤ ꯁ꯭ꯀꯤꯟꯁꯤꯁꯨ ꯑꯣꯏꯔꯛꯏ ꯃꯔꯤꯁꯨꯕꯗ ꯑꯩꯈꯣꯏꯒꯤ ꯆꯍꯤꯒꯤ ꯃꯇꯨꯡꯏꯟꯅ ꯑꯩꯈꯣꯏꯅ ꯆꯍꯤꯁꯦ ꯌꯥꯝꯈꯠꯂꯛꯏꯈꯩ ꯑꯩꯈꯣꯏꯒꯤ ꯃꯁꯥꯒꯤ ꯁ꯭ꯀꯤꯟꯒꯤ ꯁꯤꯕꯝ ꯄ꯭ꯔꯗꯛꯁꯟꯁꯦ ꯍꯟꯊꯔꯛꯑꯦ ꯑꯗꯨꯅ ꯁꯤꯕꯝ ꯄ꯭ꯔꯗꯛꯁꯟꯁꯦ ꯍꯟꯊꯔꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯁ꯭ꯀꯤꯟꯁꯦ ꯗ꯭ꯔꯥꯏ ꯑꯣꯏꯔꯛꯑꯦ ꯑꯗꯨꯒ ꯐꯥꯏꯟ ꯂꯥꯏꯟꯁ ꯂꯥꯛꯄ ꯍꯧꯔꯛꯑꯦ ꯑꯗꯨꯒ ꯔꯤꯡꯀꯜꯁ ꯂꯥꯛꯑꯦ
ꯑꯩꯈꯣꯏꯒꯤ ꯁ꯭ꯀꯤꯟꯁꯦ ꯈꯨꯏꯖꯜꯂꯛꯄ ꯈꯛꯇ ꯅꯠꯇꯅ ꯗꯤꯍꯥꯏꯗ꯭ꯔꯦꯇꯦꯗ ꯑꯣꯏꯔꯒ ꯑꯩꯈꯣꯏꯒꯤ ꯑꯦꯖ ꯁ꯭ꯄꯣꯠ ꯍꯥꯏꯕ ꯑꯩꯈꯣꯏꯒꯤ ꯑꯍꯟ ꯑꯣꯏꯁꯜꯂꯛꯄꯒꯤ ꯑꯩꯈꯣꯏꯒꯤ ꯁ꯭ꯄꯣꯠ ꯃꯌꯥꯝ ꯂꯥꯛꯄꯗꯨꯁꯨ ꯊꯣꯛꯂꯛꯑꯦ ꯃꯉꯥꯁꯨꯕ ꯑꯁꯤꯗꯤ ꯍꯣꯔꯃꯣꯅꯦꯜ ꯆꯦꯟꯖ ꯑꯩꯈꯣꯏꯒꯤ ꯍꯣꯔꯃꯣꯟꯁꯦ ꯆꯦꯟꯖ ꯇꯧꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯈꯣꯏꯒꯤ ꯁ꯭ꯀꯤꯟ ꯇꯥꯏꯞꯁꯤꯁꯨ ꯆꯦꯟꯖ ꯇꯧꯏ ꯑꯩ ꯏꯁꯥꯃꯛꯁꯨ ꯍꯣꯔꯃꯣꯅꯦꯜ ꯆꯦꯟꯖ ꯇꯧꯈꯤꯕꯗ ꯑꯩꯒꯤ ꯁ꯭ꯀꯤꯟꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯕ꯭ꯔꯦꯛꯑꯥꯎꯠ ꯇꯧꯔꯛꯈꯤ ꯍꯥꯏꯗꯤ ꯍꯣꯔꯃꯣꯅꯦꯜ ꯑꯦꯛꯅꯤ ꯇꯧꯕꯗꯒꯤ ꯁ꯭ꯀꯤꯟꯁꯦ ꯍꯥꯏꯗꯤ ꯄꯨꯝꯅꯃꯛ ꯃꯥꯏ ꯄꯨꯝꯕꯗ ꯍꯥꯏꯗꯤ ꯑꯦꯛꯅꯤ ꯑꯆꯧ ꯑꯆꯧꯕ ꯊꯣꯛꯂꯛꯑꯒ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯁ꯭ꯀꯤꯟꯁꯦ ꯗ꯭ꯔꯥꯏ ꯑꯣꯏꯔꯛꯄ ꯑꯗꯒꯤꯗꯤ ꯀꯟꯇ꯭ꯔꯣꯜ ꯇꯧꯕ ꯉꯝꯃꯛꯇꯕ ꯁꯤꯆꯨꯋꯦꯁꯟꯗꯣ ꯑꯩ ꯏꯁꯥꯃꯛꯁꯨ ꯊꯦꯡꯅꯈꯤ ꯍꯥꯏꯔꯤꯕ ꯄꯣꯏꯟꯠ ꯃꯉꯥꯁꯤꯅ ꯑꯩꯈꯣꯏꯒꯤ ꯁ꯭ꯀꯤꯟꯗ ꯑꯍꯣꯡꯕꯁꯨ ꯂꯥꯛꯍꯜꯂꯦ ꯑꯗꯨꯒ ꯁ꯭ꯀꯤꯟ ꯇꯥꯏꯞꯁꯤꯗꯁꯨ ꯏꯐꯦꯛ ꯇꯧꯍꯜꯂꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯃꯇꯝ ꯄꯨꯝꯕꯗ ꯑꯩꯈꯣꯏꯅ ꯁ꯭ꯀꯤꯟ ꯇꯥꯏꯞ ꯑꯃꯈꯛꯇꯪ ꯑꯣꯏꯔꯒ ꯂꯩꯒꯅꯤ ꯍꯥꯏꯕꯁꯤ ꯑꯔꯥꯟꯕ ꯀꯣꯟꯁꯦꯞꯅꯤ ꯃꯃꯥꯡꯗ ꯍꯥꯏꯖꯈ꯭ꯔꯤꯕ ꯐꯦꯛꯇꯔ ꯃꯉꯥꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯈꯣꯏꯒꯤ ꯁ꯭ꯀꯤꯟꯁꯦ ꯑꯍꯣꯡꯕ ꯂꯥꯛꯏ ꯑꯗꯨꯅ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯑꯣꯏꯂꯤ ꯑꯣꯏꯔꯝꯕꯗꯒꯤ ꯗ꯭ꯔꯥꯏ ꯑꯣꯏꯔꯛꯄ ꯌꯥꯏ ꯅꯠꯇ꯭ꯔꯒ ꯗ꯭ꯔꯥꯏ ꯑꯣꯏꯔꯝꯕꯗꯒꯤ ꯀꯝꯕꯤꯅꯦꯁꯟ ꯑꯣꯏꯔꯛꯄ ꯌꯥꯏ ꯁ꯭ꯀꯤꯟ ꯇꯥꯏꯞꯁꯦ ꯃꯈꯜ ꯆꯦꯟꯖ ꯇꯧꯔꯛꯄ ꯌꯥꯏ ꯑꯗꯨꯅ ꯃꯇꯝ ꯄꯨꯝꯕꯗ ꯑꯩꯈꯣꯏꯒꯤ ꯁ꯭ꯀꯤꯟ ꯇꯥꯏꯞꯁꯦ ꯑꯗꯨꯝ ꯑꯩꯈꯣꯏꯅ ꯆꯦꯛ ꯇꯧꯔꯒ ꯂꯩꯕꯤꯒꯗꯕꯅꯤ ꯑꯗꯨꯅ ꯑꯩꯒꯤ ꯃꯣꯠꯇꯗꯤ ꯄ꯭ꯔꯣꯗꯛ ꯑꯃꯈꯛꯇꯪꯅ ꯆꯍꯤ ꯆꯨꯞꯄ ꯁꯤꯖꯤꯟꯅꯕ ꯍꯥꯏꯕꯁꯤ ꯁꯤꯖꯤꯟꯅꯍꯟꯅꯤꯡꯗꯦ ꯀꯩꯒꯤꯅꯣꯗ ꯑꯩꯈꯣꯏ ꯁꯤꯖꯟ ꯆꯦꯟꯖ ꯇꯧꯔꯛꯄꯅꯤꯅ ꯑꯗꯒꯤꯗꯤ ꯑꯇꯣꯞꯄ ꯐꯦꯛꯇꯔ ꯃꯌꯥꯝꯁꯤ ꯂꯥꯛꯄꯅꯤꯅ ꯑꯩꯈꯣꯏꯒꯤ ꯁ꯭ꯀꯤꯟꯁꯦ ꯀꯣꯟꯇꯤꯅ꯭ꯌꯨꯁꯂꯤ ꯑꯩꯈꯣꯏꯅ ꯆꯦꯛ ꯇꯧꯕꯤꯔꯒ ꯁꯝꯃꯔꯗ ꯁꯤꯖꯤꯟꯅꯕꯗ ꯅꯨꯡꯉꯥꯏ ꯍꯥꯏꯅ ꯁꯤꯖꯤꯟꯅꯕ ꯄ꯭ꯔꯣꯗꯛꯇꯣ ꯑꯩꯈꯣꯏꯅ ꯋꯤꯟꯇꯔꯗ ꯁꯤꯖꯤꯟꯅꯕꯤꯗꯕ ꯀꯩꯒꯤꯅꯣꯗ ꯋꯤꯟꯇꯔꯗꯅ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ ꯁ꯭ꯀꯤꯟꯁꯦ ꯗ꯭ꯔꯥꯏ ꯑꯣꯏꯕ ꯍꯦꯜꯂꯤ ꯑꯗꯨꯒ ꯁꯝꯃꯔꯗꯅ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ ꯁ꯭ꯀꯤꯟꯁꯦ ꯑꯣꯏꯂꯤ ꯑꯣꯏꯕ ꯍꯦꯜꯂꯤ ꯑꯦꯅꯤ ꯁ꯭ꯀꯤꯟ ꯀꯦꯌꯔ ꯄ꯭ꯔꯣꯗꯛ ꯁꯤꯖꯤꯟꯅꯗ꯭ꯔꯤꯉꯩꯗ ꯑꯩꯒꯤ ꯏꯁꯥꯒꯤ ꯁ꯭ꯀꯤꯟ ꯇꯥꯏꯞꯀꯤꯗꯃꯛꯇ ꯄꯣꯠꯁꯤ ꯆꯥꯟꯅꯒꯗ꯭ꯔꯥ ꯆꯥꯟꯅꯔꯣꯏꯗ꯭ꯔꯥ ꯍꯥꯏꯕꯁꯤ ꯍꯥꯟꯅ ꯈꯪꯕꯤꯌꯨ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯄ꯭ꯔꯣꯗꯛ ꯑꯗꯨ ꯁꯤꯖꯤꯟꯅꯕꯤꯌꯨ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯍꯦꯛꯇ ꯐꯩ ꯍꯥꯏꯅ ꯁꯤꯖꯤꯟꯅꯕꯤꯒꯅꯨ ꯑꯩꯅ ꯐꯩ ꯍꯥꯏꯔꯁꯨ ꯁꯤꯖꯤꯟꯅꯕꯤꯒꯅꯨ ꯀꯩꯒꯤꯅꯣꯗ ꯑꯩꯒꯤ ꯁ꯭ꯀꯤꯟ ꯇꯥꯏꯞꯀ ꯁꯣꯝꯒꯤ ꯁ꯭ꯀꯤꯟ ꯇꯥꯏꯞꯀ ꯈꯦꯠꯅꯒꯅꯤ ꯁ꯭ꯀꯤꯟ ꯇꯥꯏꯞꯁꯦ 5 ꯂꯩ ꯅꯣꯔꯃꯦꯜ ꯁ꯭ꯀꯤन combination skin oily skin dry skin and sensitive skin aduna ai hojik skin type se karamaina khangani haibagi matangna laiba mong ai haijage ahanbada aikoi mai se tathokpiro fazana soap free oiba cleanser amana mai se tathokpiro to tathokpi haira matungda ka amada leibiro haiba ka si AC leitaba aduga normal room temperature hai tare dudaida hoi yam saraga di fan gumba thabiro aikoi mai si laibakne natonne aduga sigi khadang se si pulap se si T zone hai aduga si khazai degi sigi part sina C zone hai aduna aikoi T zone ga C zone ga sidai se aikoi skin type se determine tawdoine aduna akoi tissue paper ama lobiro aduga skin do mai ta ki ba pung ama leiraba matungda akoi mai gi mafam khuding makta area da loina sumaina nalaga yengba matamda akoi skin se kaigumba marek amtan yaroktaba taragani akoi skin se normal oire haina logani aduga karigumba akoi mai se nanba matamda laibakka natonga aduga sigi khadanga sisa marek yauraba aduga sigi khazai ani sisena marek se yaroktaba taragadi combination skin haina logani karigumba T zone ga C zone ga si oily oiba taragadi mafum khuding makta adu oily skin ne haina logani aduga karigumba khoi skin je mai taba loira matungda khara kangba phawrgadi madugi skin adu dry skin ne na logani aduga mai se taba loira matung sigi combination se hadi mai ji yamna irritated oiba ngangba adagidi dry oiba aduga skin je thukpa sumaina oiragadi akoi skin je yam sensitive oiba skin ne na logani aduna sigi irai laiba test se tawbiraga matam pumbada isagi skin type se khangbiyu any product seasonadringaida aduga product se mi amana phare haiduna su hekta seasonabigenu somgi skin type to ga hairaiba mi dugi skin type to ga chanabra haibadu yengbiyu si se ay amukana haizage aduga aigi video asi loiba phawa yengbagi yamna nungaiba phongdokchari aduga kanagumana hana skin type se kamaina khangani haiba khangamdragasu aigi video se yengbadagi khangbiragadi yamna nungaijagani aduga karigumba video si yengbada nungaibiragadi like ama tawbiyo aduga kanagumba miyoi skin type khangdaba kangudasu share tawbiyo aduduga makhatana skin care ga mari leinaba video sing ai makhatana hapcharake aduna subscribe tawbiyo thank you bye